Asian Championship se handa marirak su awardani amangi anirak amari ai mari su ba masu ma su ba ta jagi aduga hadakna ai hana tare yam nungai ai sana wo kham baje ai ngona thada ba ma dilai ai haini mamangi dagi ai medal ama hit alo da ba di haina khanji adubu smaina guama larokani habadu makti ai tangi Ada beri kita ni wala itu tahu, mental amat disebut yang kilau gani, adu target tahu gadi thamaga sana ki, training tahu ki, adu matam cepudai kok terthuna practice tahu lagi, adu gas mana, tha jana, aham ada qualification round dah ahum sudah ada yamen, adu tha jana first talak pada am nanu hai tare, adu atung tarak pada su competition maya amat suki adana medal lo mengambil nama mai perform ni hai. Okay. Ada history ko ini India kita nak performance big besar. Namun kita nuai pun itu pun hero pada nearest competition kerja dari ke hero itu. Itu hero. Itu kerja competition lah kini nama saja. Nang history ko ini medal pangi dari India kita ini ko. Kamu tu खेल तो butuh hana hero. Nearest competition ini tu hero ni ya. Ini nak pada competition high targa ni, habis national ni jaga ni. Aduga national games layani haina thajai aduga aina phangiba medal asi yagi oina ahanba gold medal ni haiba tare aerobic gymnastics ki khutang natna gymnastics kumbagi gold ahamba ni hai tare aduna aingonda su yamna nungaiba phawe ahanba ni oibanina adu mayamna su yamna haraudana aingonda thakapa yam phongdore asina makta su yam harau phawe mayam budu dari mayam ki thogana ngasi sumanya ko ngamani odagi amasung bagi amasung mayam na